ꯑꯍꯥꯟꯕꯗ ꯉꯁꯤ ꯇꯥꯡ 30 ꯊꯥ 3 ꯏꯪ 2025ꯗ ꯚꯤꯂꯦꯖ ꯚꯣꯂunteers ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯍꯥꯏꯖꯕ ꯑꯃꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯕ꯭ꯔꯣꯀꯔ ꯑꯣꯏꯗꯨꯅ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜ ꯃꯩꯇꯩ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯔꯛꯁꯤꯡꯗ ꯑꯦꯒ꯭ꯔꯤꯃꯦꯟꯠꯒꯤ ꯋꯥꯐꯝ ꯄꯜꯂꯗꯨꯅ ꯑꯍꯥꯟꯕꯗ ꯖꯁꯇꯤꯁ ꯗꯤꯂꯤꯚꯔ ꯇꯧꯗꯨꯅ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯇꯥꯟꯗꯨꯅ ꯂꯥꯛꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯐꯣꯔꯝꯗ ꯂꯦꯖꯤꯁꯂꯦꯇꯤꯚ ꯄꯋꯥꯔ ꯌꯥꯎꯕ ꯑꯦꯗ꯭ꯔꯦꯁꯤꯡ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯑꯣꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯂꯧꯈꯠꯂꯛꯂꯤꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯚꯤꯂꯦꯖ ꯚꯣꯂunteer ꯀꯣꯑꯣꯔꯗꯤꯅꯦꯇꯦꯗ ꯀꯃꯤꯇꯤꯅ ꯍꯥꯏꯖꯕꯅ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯔꯤꯕꯁꯤꯗ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜꯅ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯤꯡ ꯑꯁꯤꯗ ꯄ꯭ꯔꯣꯁꯤꯗ ꯇꯧꯔꯝꯕꯒꯤ ꯋꯥꯐꯝꯁꯨ ꯄꯟꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯀꯥꯎꯟꯁꯤꯜ ꯑꯁꯤꯁꯨ ꯍꯥꯏꯕꯗꯤ ꯚꯤꯁꯤꯁꯤꯅ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯌꯥꯎꯅ ꯗꯤꯁꯤꯁꯤꯚ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯅ ꯄꯜꯂꯤ ꯑꯃꯔꯣꯝꯗꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯥꯏꯠ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯊꯥꯒꯠꯂꯛꯄ ꯃꯔꯨꯑꯣꯏꯕ ꯄꯣꯁ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯣꯏꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤ Manipur Top Channelꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯔꯆ ꯇꯥꯡ 19ꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇꯦꯟꯠ ꯑꯃ ꯂꯧꯈꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯁꯛꯍꯣꯡ ꯉꯥꯍꯣꯡꯕ ꯈꯨꯟꯅꯥꯏ ꯑꯣꯏꯍꯟꯅꯅꯕ ꯃꯥꯔꯀꯦꯠ ꯄꯣꯂꯤꯁꯤ ꯁꯦꯝꯁꯤ ꯉꯁꯤꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯊꯣꯛꯂꯤꯕ ꯐꯧ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯝꯕ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯈꯔ ꯐꯒꯠꯂꯛꯂꯤ ꯑꯣꯏꯔꯛꯂꯤꯕ ꯑꯍꯣꯡꯕ ꯈꯣꯡꯊꯥꯡ ꯑꯁꯤꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯥꯏꯔꯕ ꯂꯧꯃꯤꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯆꯍꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯗꯨꯅ ꯑꯅꯧꯕ ꯆꯥꯊꯣꯛ ꯂꯩꯕ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯍꯥꯎꯒ ꯆꯨꯁꯤꯟꯅꯕ ꯐꯧ ꯃꯈꯜ ꯇꯦꯂꯪꯒꯥꯅꯥ ꯁꯣꯅꯥ RNR 15048 ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯉꯨꯒꯤ ꯂꯧꯐꯝ ꯑꯃꯗ ꯃꯥꯏ ꯄꯥꯛꯅ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯃꯍꯩ ꯌꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯂꯣꯏꯁꯪ ꯑꯁꯤꯅ ꯊꯝꯈꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯆꯥꯗ ꯆꯥꯝꯃ ꯐꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯄꯨꯡꯗ ꯌꯦꯡꯕꯗ ꯃꯥꯏ ꯄꯥꯛꯄꯒ ꯂꯣꯏꯅꯅ ꯑꯣꯜꯂꯛꯄ ꯃꯊꯪ ꯆꯍꯤꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯂꯧꯃꯤꯁꯤꯡꯗ ꯁꯕꯁꯤꯗꯥꯏꯖ ꯔꯦꯠꯇ ꯑꯍꯣꯡꯕ ꯃꯃꯜꯗ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯂꯝꯗꯝꯁꯤꯒ ꯆꯨꯅꯔꯕ ꯍꯥꯏꯕ꯭ꯔꯤꯗ ꯐꯧ ꯃꯈꯜ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯊꯥꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯃꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯆꯨꯝꯒꯅꯤ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯊꯣꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯃꯦꯡꯂꯣꯡꯗ ꯄꯨꯊꯣꯛꯂꯤꯕ ꯀꯣꯝꯂꯥ ꯎꯔꯈꯨꯜꯒꯤ ꯀꯆꯥꯏꯗ ꯐꯪꯂꯤꯕ ꯆꯝꯄ꯭ꯔꯥ ꯐꯦꯔꯖꯣꯜꯗ ꯐꯪꯂꯤꯕ ꯁꯤꯡ ꯖꯤꯟꯖꯔ ꯆꯤꯡꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯄꯨꯊꯣꯛꯂꯤꯕ ꯀꯤꯍꯣꯝ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯅꯠꯇꯅ ꯎꯍꯩ ꯋꯥꯍꯩꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯗ ꯅꯠꯇꯅ ꯐꯥꯔꯃꯔꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯁꯨ ꯁꯦꯝꯕ ꯉꯝꯂꯤ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅꯁꯨ ꯐꯥꯔꯃꯔꯁꯤꯡꯗ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯂꯣꯟ ꯄꯤꯗꯨꯅ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯊꯧꯅꯥ ꯍꯥꯞꯇꯨꯅ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯣꯛꯍꯟꯗꯨꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯒꯤ ꯑꯁꯥ ꯑꯃ ꯎꯔꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯩꯅꯕ ꯌꯥꯔꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯂꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤ ꯃꯄꯥꯟ ꯂꯝꯗ ꯀꯥ ꯍꯦꯟꯅ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯒꯤ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠꯂꯝ ꯈꯔꯗꯤ ꯃꯍꯧꯁꯥꯒꯤ ꯄꯣꯠꯀꯤ ꯃꯃꯜꯗꯒꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯉꯁꯤꯃꯛ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤꯕꯁꯤꯗ ꯅꯠꯇꯅ ꯎꯍꯩ ꯋꯥꯍꯩꯒꯤ ꯄꯣꯠꯊꯣꯛ ꯀꯌꯥꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯗ ꯐꯪꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯔꯛꯂꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯣꯔꯇꯤꯀꯜꯆꯔ ꯑꯃꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯥꯔꯀꯦꯠ ꯄꯣꯂꯤꯁꯤ ꯁꯦꯝꯗꯕ ꯑꯃꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯊꯧꯁꯤꯜ ꯆꯠꯊꯗꯨꯅ ꯂꯥꯛꯄꯅꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯅꯕ ꯂꯩꯉꯥꯛꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯃꯇꯝꯒ ꯆꯨꯅꯕ ꯃꯥꯔꯀꯦꯠ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕ ꯇꯉꯥꯏꯐꯗꯦ ꯃꯥꯔꯀꯦꯠ ꯄꯣꯂꯤꯁꯤ ꯁꯦꯝꯗ꯭ꯔꯕꯗꯤ ꯂꯧꯎ ꯁꯤꯡꯎ ꯑꯃꯗꯤ ꯐꯥꯔꯃꯔꯁꯤꯡꯅ ꯆꯤꯟꯖꯥꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯍꯟꯕ ꯉꯝꯂꯣꯏ ꯂꯝꯗꯝꯁꯤꯗ ꯄꯨꯊꯣꯛꯂꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡꯒꯤ ꯆꯥꯊꯣꯛꯀꯤ ꯚꯣꯂꯨꯝ ꯌꯦꯡꯂꯒ ꯑꯍꯦꯟꯕ ꯄꯣꯠꯊꯣꯛꯁꯤꯡ ꯃꯄꯥꯟꯗ ꯊꯥꯗꯣꯛꯅꯕ ꯂꯥꯏꯁꯦꯟꯁ ꯂꯩꯉꯥꯛꯅ ꯄꯤꯒꯗꯕꯅꯤ ꯃꯤꯑꯣꯏ ꯈꯔꯅ ꯁꯦꯟꯗꯣꯡꯒꯤꯗꯃꯛ ꯈꯜꯂꯒ ꯆꯠꯊꯔꯤꯕ ꯀꯔꯕꯥꯔ ꯑꯁꯤ ꯊꯤꯡꯒꯗꯕꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯆꯤꯟꯖꯥꯛꯀꯤ ꯑꯋꯥꯠꯄꯗꯨ ꯑꯀꯛꯅꯕ ꯊꯧꯁꯤꯜ ꯑꯃ ꯆꯠꯊꯗ꯭ꯔꯕꯗꯤ ꯃꯦꯟꯁꯤꯟꯕ ꯉꯝꯂꯣꯏ ꯍꯤꯔꯝ ꯑꯁꯤꯗ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯂꯝꯗꯝꯁꯤꯒ ꯆꯨꯅꯕ ꯃꯥꯔꯀꯦꯠ ꯄꯣꯂꯤꯁꯤ ꯑꯃ ꯑꯊꯨꯕꯗ ꯁꯦꯝꯅꯕ ꯍꯣꯠꯅꯁꯤ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕꯗ ꯂꯩꯉꯥꯛꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯊꯧꯗꯥꯡ ꯂꯧꯁꯤ ꯆꯍꯤꯒꯤ ꯕꯖꯦꯠꯇ ꯍꯣꯔꯇꯤꯀꯜꯆꯔ ꯑꯃꯁꯨꯡ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯣꯏꯁꯪꯗ
lupa crore kya haplaba su matam gu sunaba mahi marong puthoknaba madi lamdam asigi lairaba lawmi singi income henganaba market policy semdrabadi chinjak tami pal tangba haibadu kokpangam khiroi hausi state asigi apon ba mising lak kunthra henmana nongmada seasonary batangai fadaba polam sing leibada yamlaba senpam sading tawuda natana hairiba polam sing adu mapani ki pusilak kya syori mapani ki pusilak liba polam khuding mak aikhoigi lamdam asida thabi yaba polam sing aktani isam samna hairabada rabi amadi kharif crop sing lamdam asigi lehagu sunaba makhal sing thaduna mapani ki pusilak liba awat pachinjak sing mentionna bonasi lenga sinasu puksiel singna hotnarabadi sinjak to mipal tang da bahaibududi khutna lambada wana thuklai lenga na sinjak to mipal tang da tungan tungan bi hiram singna pukning sangna mari thamoi singna hotnarabadi sahong hong lamdam am oiba ngamgani makha satharak poina to papawni yor habigi thawdona sogalaba Myanmar gi miyam gi damak India na lepli Narendra Modi Richter 7.7 magnitude jaukiba yuar haba thawdona Myanmar gi tuan tuan mapum kyada aso apanangan khibadana tana sikhiba miyoi lising amaga satru ko humfuga mari sukri masigi matang India gi Prime Minister Narendra Modi na awaba phongdopaga loinana Myanmar gi miyam gi damak lepli haina phongdokri wafam asi Modi na ma ki social media post irakhibani Myanmar gi junta lusingba General Min Aung Hlaingga ma ka wari sanaduna nungaitaba pawdu phongdoki India lainga ki ek is policy ki makhari India na yuar habi ki thawdo duda awaba se thingnanglaba Myanmar miyam gi damak tanga si sangdraba yadraba polam singweba masak sing ton taraga manga yon kreri awana tarba matamda yumlona balai pak sing bu mating pipi ki thabak thoram sing India na matam pumada pekhatuna lakli madugi makhari India na operation Brahma pekhatuna Myanmar gi damak ta polam sing si yon khibani disaster ki relief material khakta natana awaba nanglaba miyoi sing aduna sana thanaba polam sing loinana thiba khangdraba miyoi sing thiba gi pekhaliba khongthang na sangdaba khulai sing amadi rescue team sing India gi maiketi gi Myanmar da mating pikhi external affairs minister Joy Shankar na phongdokpada operation Ramas ayukta hokre Myanmar gi kunung Yangon airport ahanba base gi oiba polam sing adu yaukre haina Joy Shankar na ma ki post phongdorakli Indian awabatarab Myanmar singidamakta ihan hana mating people levadu oiduna temporary oina mayu make latraba miyoy singidamakta 10 blanket sleeping bag food packet hygiene kit generator amasung hidak langthaki polam kya ngasi India gi Air Force Station hingdona C-130J aircraft na pukhi polam singadu gi manungda hangdoklaga hekta saba yaraba packet yauri ising sengdoknaba mechanism solar lamp amadi atopa essential item kya amasu yawi hari Bangkok ta laiba Indians embassy na Thailand su yuar habi ki saitheng khara nem thanaba phanglaba mpham singda munna monitor tawduna lairi maduda India masa amata aso apanangdi haina phongdorakli Loshilakpur atopa pawan Pakistan ki jail dagi Afghan saniga kungo humdoi thadokri Pakistan ki jail sing dagi Afghan inmate puna saniga kungo humdoi thadokri amasu marai bakta halakri haina Ministry of Refugee and Repatriation thangza numita sirola mada phongdokri siola dugi matungina detainees sing adu hawkiba numit ni da nongpok thangba nangar harda Torkham border crossing amasum kha thangba kangma province ta spin block crossing point pharaga Afghanistan halaki Pakistan hokiba sahi ama sid jail dagi Afghan lising hena puthoktuna Afghanistan na thakre haidi Afghan million ani hena Pakistan na lerakli Pakistan ki authorities sing law ne yaba travel documents sing pai da Afghan sing leba as thadolaga sanaba khankri hauzu mapalam da Afghan citizen lising ni panagi lising mapan phau jail lairi makhoi ayamba Iran amasum Pakistan na phaduna lai haina laiwasi gi prisons administration gi data na inglising ani ga kunga marigi September thada utki Pakistan law ne yada mong na laiba miyoi sing amasum Afghan citizen card pai bising masana yana laiwasi gi satnaba thaba aroiba matam March kunthraga mathu yogadaba numit mangani watli Pakistan gi password laiba Afghan national sing makhoi gi karbar sing thong lon ba hona khreadi Thakiba matam luaraba matungda paksana marai bakta halanba hauragani haina Interior Ministry ki official oiba warning amana haidi Khibar Pakhtunkhwa province ki password Afghan national sing makhoi educational institution sing medical clinic sing amasum atai karbarwala sing thonglon baukre
अरोइब नुमित यौद्रिङैदा मखोइगी कारवालासिंग थोंग लोननबा प्रोविंशियल अथॉरिटीसिंगनसु मखोइदा खंगनखेनसु पावमना रिपोर्ट तौरी अफगान माहिरोइसिंग अफगानिस्तान हनखिबना मरम ओइरगा डिस्ट्रिक्ट अदुगी नसीरबाग रोड बोट बाजार उर्मुर पंडू रोड अफगान कॉलोनी सामकानी स्कूल कॉलेज तरागनति हेना थोंगलोन खेनसु पाउसना मखाताना रिपोर्ट तौरकली अदो तेंतकना सुमना मियामना थमजरमगी हौजिक ओइनदि मियाम पाउस मतांगसे लुसिनजरगे मसु मखाताबा नौबा अपडेट मियाम पुनंगा मिना सेना चैनल सिकी मकैदिगी थमजरी।